Ngasigi episode ase haudringai ki mangoinana mayamda karigumba wafam kharada nungsinjagi madudi channel asina leptana hapcharakliba wari sing asigi music sponsor tobirakpa ibung Arun Piano bo hainingai leitana thagachari ibung asigi su Sendol Record haina channel ama leijabani channel adubusu mayamna nungsibiduna support tobiyu amadi aikhogi description da channel adugi link hapcharamge subscribe tawsibiramu matung tarakpa channel aduda thagalakpa video khudingmak mayamna support tobiyo haina haijari Ibungo Chingkai Thauba mahaki khongbu singa loinana punna changminarai Thauba matamgi khulingba anga mathau kayaga MLA mantri na chingba phawba hena bebar tongnariba misakni asida sunatana crore gi mapu uduna business makhal suna pangthoklibani nupa amana sir home minister Thauba phone du lauraga hello takula kai leire Thauba aigi da lakta yadaba ama leirini he fare adudi ai horen ha changla magene ado nahan gi wafam dadi kamai tawre 40 crore taba business ni athubada yorani manipur da su aduga makha taba thabak tudi nangna kari tawgadage habado nasana khal hera pena amung laiba wafam adugi damak tabo first phatrasu hoji home minister gi pham pai bani ne hoida aikhosu ta kula hoi leijabagi ini khata mi bani business se pangthok chari bani hariba aduda hena ne khanjini ngai oidi pot tu da manipur da holau ko madugi makha taba ai tawge ado share kaya oigi haiba thaubuda no fit tawraga 30% account da transfer tawjaradi yaraba natro yare cash la account la ama hekta ya share du thumladi thauba sunu aga makha taba waridi hore la ga khanarasini ha thamjare asi harga phone ka du kakthali aduga nupa amanamu sir MLA singi meeting du pungani tani noi tabra chana bagi tharang tong na batawro fagani sir Rabi hospital dagi gari du thaudurai adabu chayet naraba wahang kaya na masadu leitaw haibadi yaramdi chingkhai kanano karamna laijaga mahaka mari leinari banu chingkhai kanano haibasi khangba ngamladi mayam sigi horafam loina khangba ngamgadawribra amusu ningsinglai ngasai sanakhiba wari singdu Rabina chingkhai habadi nungsi ibe magati narapa marup oira mal aduga sukuirasi phawba mahangna laktrabasina karigi ibe magi pawdu ifamda tamlamnaba matungda mahaksu amuk hana paw phawrakhidre Rabi bisum ani dusu aga ibo mahaki laifamdi khangbibra natraga laijaga tinarak marup mapamsing ataini khangbiba leibra nungsina ai haigi Mangal mahaki police personnel singa loinana duty tawrami chawbana sir ADGP gi kolai sida piro hello sir Inspector Mangal aina call tawre sigi maram khanglamani khal sir kari matangi warabano wafam do ikhangba ngamjadre ngarang nungdang waramgi pung 5 tarakpada pot ka loinana fakhiba mi singdo aigi mi ngaktani ne aduna wafam si mana mani naidringai dane kari no khara tawnaba thadoknaba taw sir wafam do madi khara wadu phawba haiba nangdringai ADGP na marak thalai Inspector yare makha tara anune wafam si mathak thongbagi order ni hojik matam sidane achumba tawrani khalibana koise na koisini aina ngaklibase wa makha anirak suna tahanba pamde ko Inspector fagani sir asi hairaga mangal yam saungna phone du kai chawbana sir kaidoba yawrage ta chawba iramdamse chawkhut kadaba ham wale huran jinthi maru fangna mothatpa ngamkhiroi ngasi di drug la loliba heroin number 4 tablet da chingba kaya sibu thingadra hairaga achau asang angam mathau singa loinana hena makhoigi makhut hena makhoina tengmanglibani iramdamse chawkhut thorang kaya sigi chukli pairiba makhoina Huran bali chachatlaga
ꯀꯔꯝꯅ ꯑꯑꯣꯟꯕꯅꯣ? ꯁꯥꯔ, ꯐꯅ ꯎꯔꯕꯁꯨ ꯇꯥꯔꯕꯁꯨ ꯑꯩꯈꯣꯏ ꯃꯇꯝꯁꯤꯗꯤ ꯄꯨꯡꯂꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯒꯣꯏ ꯁꯥꯕ ꯇꯥꯕꯅꯤꯅꯦ ꯁꯥꯔ꯫ ꯇꯥꯆꯥꯎꯕ, ꯃꯇꯝꯁꯤꯒꯤ ꯆꯠꯅꯕꯤꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯨ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯩꯔꯤꯕꯗꯤ ꯇꯥꯍꯩꯗꯕ ꯎꯍꯩꯗꯕ ꯀ꯭ꯔꯥꯏꯝꯒꯤ ꯃꯁꯤꯡ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯄ ꯇꯥꯕꯅꯤꯅꯦ꯫ ꯑꯆꯨꯝꯕꯃꯛꯅꯤ ꯁꯥꯔ, ꯁꯥꯔꯅ ꯇꯥꯛꯄꯤꯔꯤꯕ ꯑꯗꯨ꯫ ꯀꯥꯟꯅꯗꯦ, SP ꯂꯩꯁꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕ ꯇꯧꯁꯤ꯫ ꯐꯒꯅꯤ ꯁꯥꯔ꯫ ꯁꯣꯝꯗ ꯂꯩꯕꯥꯛꯂꯩ ꯀꯧꯗꯨꯅ ꯆꯪꯂꯛꯏ꯫ ꯁꯅꯥ, ꯍꯥꯏ, ꯇꯥꯕ꯭ꯔꯅꯦ ꯅꯪꯕꯣ? ꯔꯕꯤ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯈꯤꯕꯅ ꯃꯃꯥꯅ ꯀꯧꯔꯤꯕ ꯑꯗꯨ ꯐꯥꯎꯕ ꯇꯥꯔꯝꯗ꯭ꯔꯦ꯫ ꯂꯩꯕꯥꯛꯂꯩ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯐꯦꯠ ꯃꯁꯥꯗꯨ ꯅꯣꯝꯃꯤ꯫ ꯕꯨꯡꯉꯣ, ꯅꯪꯕꯨ ꯉꯁꯥꯏꯗꯩ ꯀꯩꯗꯧꯔꯒꯦꯕ? ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ? ꯔꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ, ꯏꯃꯥ, ꯑꯩ ꯀꯧꯕ꯭ꯔꯣ? ꯃꯁꯤꯕꯨ ꯅꯨꯄꯤ ꯊꯤꯌꯨ ꯌꯥꯗꯕꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯉꯥꯎꯔꯛꯇꯣꯔꯕ ꯖꯥꯠꯂꯣ ꯇꯧꯔꯤꯁꯤꯕꯣ? ꯔꯕꯤ ꯅꯣꯐꯦꯠ ꯇꯧꯔꯒ, ꯇꯥꯍꯧꯗꯕꯒꯤꯅꯦ ꯏꯃꯥ, ꯌꯥꯔꯦꯕ, ꯁꯥꯎꯔꯅꯨꯕ꯫ ꯍꯥꯏ, ꯅꯪ ꯑꯃ ꯍꯥꯏꯕꯤꯗꯦ ꯍꯥꯏꯔꯤꯁꯤꯅꯤꯀꯣ, ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠꯇ ꯐꯥꯎꯕ ꯃꯪꯗꯅ ꯑꯗꯨꯝ ꯃꯪꯉꯒ ꯂꯩ꯫ ꯀꯔꯤꯕꯨ ꯈꯜꯂꯤꯕꯅꯣ ꯈꯪꯗꯦꯕ꯫ ꯑꯁ, ꯌꯥꯔꯦꯕ ꯏꯃꯥ, ꯏꯃꯥꯒꯤ ꯍꯧꯅꯕꯤꯅꯦ, ꯉꯥꯡꯈ꯭ꯔꯒꯗꯤ ꯃꯊꯪ ꯁꯝꯊꯔꯛꯄꯤꯗꯣ ꯑꯃꯨꯛ ꯇꯧꯔꯛꯑꯗꯕꯅꯤ꯫ ꯁꯤꯕꯨ ꯍꯥꯏꯅꯤꯡꯗꯅ ꯍꯥꯏꯔꯤꯔꯣ? ꯁꯦ, ꯅꯣꯏ ꯑꯪꯀꯜ ꯄꯥꯏꯔꯤꯕꯅꯤ꯫ ꯅꯪꯒꯤ ꯐꯣꯟꯗꯣ ꯄꯥꯏꯃꯜꯂꯛꯇꯕꯗꯒꯤ ꯑꯩꯒꯤꯗ ꯇꯧꯔꯛꯄꯅꯤ꯫ ꯑꯣ, ꯑꯁꯤ ꯍꯥꯏꯔꯒ ꯔꯕꯤ ꯐꯣꯟꯗꯨ ꯂꯧꯏ꯫ ꯑꯪꯀꯜ, ꯖꯣꯟꯅ, ꯍꯥꯏ ꯔꯕꯤꯌꯥ, ꯀꯩꯗꯧꯔꯦ ꯐꯣꯟ ꯇꯧꯕꯒ ꯑꯝꯇ ꯄꯥꯏꯔꯛꯇ꯭ꯔꯗꯤ? ꯁꯣꯔꯤ ꯑꯪꯀꯜ, ꯑꯩ ꯁꯣꯝꯗ ꯔꯤꯁꯔꯁ ꯑꯃꯒꯤ ꯈꯜꯂꯝꯕꯅꯦꯕ, ꯐꯣꯟꯗꯨꯁꯨ ꯁꯥꯏꯂꯦꯟ ꯊꯝꯕ, ꯑꯗ ꯇꯥꯍꯧꯗ꯭ꯔꯦ꯫ ꯀꯥꯟꯅꯗꯦ, ꯑꯪꯀꯜꯒꯤ ꯁꯤꯗ ꯄꯨꯂꯞ ꯂꯩꯔꯒꯅꯦ, ꯅꯪꯅ ꯇꯧꯅꯤꯡꯕꯗꯣ ꯇꯧꯊꯔꯁꯤ꯫ ꯑꯩꯁꯨꯅꯦ ꯅꯣꯏ ꯄꯥꯕꯨꯡꯗ ꯍꯧꯗꯣꯛꯄꯅꯤ, ꯅꯪꯅ ꯌꯥꯔꯗꯤ ꯌꯥꯔꯦ ꯍꯥꯏꯔꯤꯅꯦ, ꯀꯔꯤ ꯈꯜꯂꯤꯒꯦ? ꯑꯩ ꯃꯇꯝ ꯈꯔꯗꯤ ꯁꯤꯗ ꯂꯩꯈꯤꯒꯦꯅ ꯈꯜꯂꯤꯗ꯫ ꯅꯪꯒꯤ ꯑꯄꯥꯝꯕꯕꯨꯗꯤ ꯑꯄꯥꯝꯕꯅꯤ꯫ ꯑꯩꯅ ꯈꯜꯂꯤꯁꯤꯅ ꯑꯩꯒꯤ ꯁꯤꯗ ꯂꯩꯔꯒ ꯐꯔꯗꯔ ꯁ꯭ꯇꯗꯤꯁ ꯇꯧꯊꯍꯟꯒꯦ꯫ ꯅꯍꯥꯛꯅꯅꯦ ꯔꯤꯁꯔꯁ ꯇꯧꯊꯒꯦ ꯍꯥꯏꯔꯕꯁꯨ ꯁꯤꯗꯅ ꯍꯦꯟꯅꯅꯦ ꯑꯦꯗꯚꯥꯟꯁ ꯃꯦꯗꯤꯀꯦꯜ ꯐꯦꯁꯤꯂꯤꯇꯤꯁ ꯍꯦꯜꯂꯤꯀꯣ, ꯁꯤꯗ ꯂꯩꯔꯒ ꯑꯣꯏꯅ ꯇꯧꯍꯟꯒꯦ ꯈꯟꯕ꯫ ꯑꯪꯀꯜ, ꯑꯩ ꯁꯣꯏꯗꯅ ꯆꯪꯂꯛꯅꯕ ꯇꯧꯒꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯪꯀꯜ ꯊꯝꯃꯒꯦꯀꯣ꯫ ꯍꯣꯏ ꯑꯪꯀꯜ꯫ ꯂꯩꯕꯥꯛꯂꯩꯅ ꯍꯟꯗꯛ ꯆꯪꯈꯤꯕꯗꯗꯤꯅꯦ, ꯏꯃꯧ ꯅꯨꯄꯤꯒ ꯄꯨꯟꯅꯅꯦ ꯑꯩꯈꯣꯏ ꯄꯨꯂꯞ ꯆꯪꯍꯧꯕꯅ ꯐꯔꯦ꯫ ꯑꯩꯈꯣꯏ ꯃꯥꯒꯤ ꯍꯧꯅꯕꯤꯁꯨ ꯑꯃꯨꯛ ꯍꯧꯔꯛꯑꯗꯕꯅꯦꯕ꯫ ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ, ꯅꯨꯄꯤ ꯄꯟꯕ ꯌꯥꯗ꯭ꯔꯤꯁꯤꯕꯣ? ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨꯅꯦ, ꯆꯍꯤ 30 ꯍꯦꯜꯂꯛꯂꯕꯅꯤꯅꯦ ꯅꯪꯕꯣ꯫ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯆꯨꯛ ꯁꯥꯔꯒ ꯂꯦꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ, ꯄꯂꯦꯝ, ꯌꯥꯔꯦꯕ, ꯏꯃꯥꯅ ꯍꯥꯏꯕ ꯂꯣꯏ ꯌꯥꯔꯒꯦꯕ꯫ ꯑꯗꯣ ꯍꯥꯏꯅꯔꯤꯅꯤꯅ ꯃꯤ ꯃꯆꯥꯗꯨꯒꯤꯅꯦ, ꯋꯥꯍꯪ ꯄꯥꯍꯪ ꯇꯧꯔꯒꯗꯤ ꯍꯪꯕꯤꯌꯨꯀꯣ꯫ ꯁꯛꯇꯥꯁꯤꯒ, ꯑꯗꯨꯅꯅꯤꯅꯦꯍꯦ ꯍꯧꯖꯤꯛ ꯐꯥꯎꯕꯅꯦ ꯅꯨꯄꯤ ꯑꯃ ꯐꯥꯎꯅ ꯌꯥꯔꯛꯇ꯭ꯔꯤꯗꯣ꯫ ꯅꯨꯄꯤꯁꯨ ꯅꯠꯇꯕ, ꯅꯨꯄꯥ ꯃꯥꯅ ꯁꯨꯛ ꯌꯥꯝꯅ ꯋꯥ ꯄꯦꯠꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ? ꯅꯠꯇꯦꯅꯦ, ꯅꯪꯕꯨ ꯀꯅꯥ ꯂꯧꯔꯤꯅꯣ ꯍꯥꯏꯕ ꯋꯥꯅꯤꯗ꯫ ꯑꯁ, ꯌꯥꯔꯦꯕ ꯏꯃꯥ, ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦꯕ꯫ ꯅꯪ ꯑꯃꯀꯣ, ꯍꯥꯏꯅ ꯇꯥꯅꯕ ꯏꯌꯥ ꯌꯥꯗꯦ ꯏꯕꯨꯡꯉꯣ, ꯅꯪ ꯑꯃ꯫ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯀꯨꯝꯊꯈ꯭ꯔꯦ꯫ ꯔꯕꯤꯅ, ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯑꯉꯛꯄꯅꯤꯀꯣ꯫ ꯁꯣꯝꯗ ꯔꯥꯅꯤ ꯑꯃꯗꯤ ꯑꯍꯟꯖꯥꯎꯁꯨ ꯃꯆꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯤ꯫ ꯔꯥꯅꯤꯅ, ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯁꯤꯐꯥꯏꯒꯤ ꯊꯕꯛꯁꯦ ꯀꯌꯥ ꯄꯥꯝꯖꯗꯦꯅ, ꯁꯤꯗ ꯊꯣꯛꯆꯅꯕꯅꯦ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯌꯥꯝ ꯆꯦꯟ ꯆꯣꯡꯗꯅ ꯇꯧꯈꯤꯗꯥꯏꯅꯦ? ꯅꯆꯥꯅ ꯄꯥꯝꯖꯩꯅ ꯇꯧꯖꯒꯦ ꯍꯥꯏꯕꯗꯨꯗ ꯃꯇꯦꯡ ꯑꯗꯨꯃꯛ ꯄꯥꯡꯂꯨꯕꯒꯤ ꯋꯥ ꯈꯛꯇꯅꯤ꯫ ꯅꯪꯅ ꯇꯥꯏꯅꯐꯝ ꯏꯔꯩ ꯂꯩꯇꯕꯗꯧꯅ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯏꯁꯤꯕꯨ ꯅꯪꯒꯤ ꯅꯆꯤꯟꯗꯨꯕꯨ ꯀꯌꯥꯝ ꯉꯥꯡꯅꯤꯡꯒꯦꯕ? ꯍꯣ, ꯇꯣꯛꯄꯤꯔꯣ ꯈꯤꯠ, ꯉꯁꯥꯏꯗꯒꯤ ꯀꯣꯜ ꯇꯧꯕꯁꯤꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯦꯛ ꯍꯜꯂꯛꯇꯦ ꯍꯥꯏꯔꯤꯕ꯫ ꯇꯟꯖꯥꯗꯨꯗ ꯃꯉꯥꯜꯒꯤ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯏ꯫ ꯍꯥꯏ ꯃꯃꯥ, ꯅꯆꯥ ꯌꯧꯔꯛꯑꯕ ꯃꯥꯜꯂꯤꯅꯦꯍꯦ꯫ ꯃꯉꯥꯜ ꯃꯁꯥꯗꯣ ꯍꯥꯏꯐꯦꯠ ꯐꯤꯡꯂꯞꯅ ꯆꯪꯂꯛꯏ꯫ ꯏꯃꯥ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯍꯣ, ꯅꯆꯟꯅꯨꯄꯤꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯅꯦ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯈꯣꯏ ꯂꯥꯡꯂꯦꯟꯕꯣ? ꯀꯅꯥꯒ ꯊꯣꯛꯈꯤꯒꯦ? ꯍꯪꯂꯨꯔꯕꯅꯤꯅꯦ ꯂꯣꯏꯅꯃꯛ, ꯑꯃꯠꯇ ꯄꯨꯟꯗꯦ ꯍꯥꯏꯔꯛꯂꯤꯕꯁꯤꯅꯤꯅꯦ꯫ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗ ꯂꯩꯔꯝꯒꯗꯧꯔꯤꯕꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ? ꯍꯣ, ꯈꯪꯖꯗ꯭ꯔꯦ꯫ ꯃꯃꯥ ꯑꯩꯅ ꯈꯔ ꯉꯥꯡꯕ ꯃꯇꯝꯗꯗꯤꯅꯦ, ꯑꯉꯥꯡꯗꯣ ꯀꯟꯈꯠꯇꯅ ꯅꯥꯎ ꯆꯥꯎꯍꯜꯂꯤꯕ, ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯒꯦꯕ? ꯑꯁ, ꯃꯃꯥ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗꯀꯣ ꯁꯩꯇꯥ꯫ ꯑꯁ, ꯌꯥꯔꯦꯁꯦ, ꯑꯩꯈꯣꯏ ꯃꯥꯒ ꯄꯥꯕꯨꯡꯒꯁꯤꯗꯤꯕ ꯍꯨꯏꯒ ꯍꯧꯗꯣꯡꯒꯅ ꯑꯣꯜꯂꯛꯄ꯭ꯔꯥ ꯀꯩꯅꯣ, ꯍꯦꯛ ꯑꯣꯟꯖꯤꯟꯅꯕꯒ ꯉꯥꯡꯅꯗꯣꯏꯒ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯅꯤꯕ꯫ ꯁꯣꯝꯗ ꯀꯔꯤ ꯈꯟꯅꯁꯤꯒꯦ ꯍꯥꯏꯕꯗꯨꯃ ꯈꯟꯅꯍꯧꯔꯣꯏꯕ꯫
ꯈꯟꯅꯕꯕꯨ ꯀꯩꯅꯣꯅꯦ ꯍꯌꯦꯡ ꯄꯥꯎ ꯍꯟꯕ ꯂꯥꯛꯑꯅꯤ ꯃꯣꯏ ꯂꯥꯛꯄꯒꯤꯅꯦ ꯆꯥꯅꯨꯡ ꯆꯥꯅꯕ ꯈꯔ ꯇꯧꯔꯁꯤ ꯁꯤ ꯃꯉꯥꯏꯔꯦ ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯍꯟ ꯆꯥꯎꯅ ꯑꯃꯕꯨ ꯑꯣꯏꯔꯦ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯍꯌꯦꯡ ꯉꯥꯏꯕ ꯍꯥꯏꯕꯗꯨꯅꯤꯗꯅ ꯇꯟꯖꯥꯗꯨꯗ ꯑꯍꯟ ꯆꯥꯎꯒꯤ ꯐꯣꯟꯗꯒꯤ ꯀꯣꯜ ꯑꯃ ꯂꯥꯛꯏ ꯍꯩꯃꯥ ꯁꯤꯗꯤ ꯑꯩꯈꯣꯏ ꯏꯆꯥ ꯇꯣꯝꯕꯤꯅꯤꯅꯦꯍꯦ ꯔꯥꯅꯤ ꯌꯥꯝ ꯈꯪꯅꯤꯡꯅ ꯃꯣꯏ ꯄꯥꯕꯨꯡ ꯐꯣꯟꯗ ꯁꯠ ꯄꯥꯏꯈꯠꯄꯤꯔꯣ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯑꯝꯇꯁꯦ ꯍꯜꯂꯣ ꯄꯄꯥ ꯇꯥꯏꯅꯦ ꯏꯆꯥ ꯇꯣꯝꯕꯤꯌꯥ ꯅꯪꯕꯨ ꯍꯧꯖꯤꯛ ꯀꯥꯏꯗ ꯂꯩꯔꯤꯅꯣ ꯔꯥꯅꯤꯒ ꯃꯉꯥꯜꯒꯁꯨ ꯃꯅꯥꯀꯣꯡꯗꯨ ꯅꯛꯁꯤꯟꯗꯨꯅ ꯑꯍꯟ ꯆꯥꯎꯒ ꯋꯥꯔꯤ ꯁꯥꯕꯗꯨ ꯇꯥꯔꯤ ꯄꯄꯥ ꯑꯩ ꯆꯦꯜꯂꯦ ꯍꯥ ꯏꯆꯥꯕꯣ ꯀꯥꯏꯗ ꯍꯥꯏ ꯅꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯗꯨꯕꯨ ꯀꯔꯥꯏꯗꯅꯣꯅꯦ ꯑꯩ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯩꯔꯦ ꯄꯥꯕ ꯐꯔꯦ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ ꯏꯄꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯗꯣ ꯄꯄꯥ ꯍꯥꯏꯌꯨꯅꯦ ꯏꯄꯥ ꯇꯥꯏꯅꯦ ꯃꯃꯥꯒ ꯇꯥꯃꯣꯒꯗꯣ ꯈꯔ ꯁꯥꯎꯗꯅꯕ ꯍꯥꯏꯕꯤꯌꯨꯀꯣ ꯀꯔꯤꯕꯨ ꯍꯥꯏꯗꯧꯔꯤꯒꯦ ꯀꯩꯝ ꯇꯧꯔꯣꯏ ꯏꯄꯥ ꯂꯩꯔꯤꯁꯤꯗꯤ ꯄꯄꯥ ꯑꯩ ꯊꯝꯃꯒꯦꯀꯣ ꯐꯔꯦ ꯐꯣꯟꯗꯣ ꯍꯦꯛ ꯊꯝꯈꯤꯕꯒ ꯃꯉꯥꯜꯅ ꯑꯩꯈꯣꯏ ꯂꯥꯡꯂꯦꯟꯅ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯑꯩꯈꯣꯏꯅ ꯈꯟꯅꯔꯝꯕꯗꯣ ꯆꯨꯝꯃꯦ ꯆꯦꯜꯂꯦꯌꯦ ꯔꯥꯅꯤꯅ ꯀꯌꯥꯗ ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯕ ꯑꯉꯥꯡꯅꯣꯅꯦꯍꯦ ꯆꯦꯟ ꯆꯣꯡ ꯇꯧꯕꯒꯤ ꯄꯥꯎꯁꯤꯕꯨ ꯃꯄꯥꯁꯤꯗ ꯑꯣꯏꯅ ꯇꯝꯃꯛꯑꯦꯅꯦ ꯍꯣ ꯅꯪꯒꯤ ꯃꯤꯍꯨꯟꯗꯣ ꯅꯆꯥꯅ ꯈꯪꯕ ꯑꯗꯨꯅꯅꯦ ꯅꯪꯉꯣꯟꯗ ꯇꯝꯃꯛꯇ꯭ꯔꯤꯗꯣ ꯃꯉꯥꯜꯅ ꯈꯪꯉꯤꯕ ꯊꯤꯜꯂꯛꯈꯤꯁꯅꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯉꯥꯜ ꯐꯣꯟꯗꯨ ꯃꯦꯠꯂꯒ ꯌꯥꯝ ꯁꯥꯎꯅ ꯃꯥꯒꯤ ꯔꯨꯝꯗ ꯀꯥꯈꯠꯈ꯭ꯔꯦ ꯍꯥꯏ ꯅꯃꯥ ꯅꯆꯥꯒꯤ ꯃꯤꯍꯨꯟꯗꯣ ꯃꯤ ꯂꯥꯛꯑꯒ ꯌꯥꯔꯣꯏꯀꯣ ꯍꯧꯈ꯭ꯔꯦꯗꯅ ꯈꯪꯖꯗꯦ ꯃꯣꯏ ꯄꯥꯕꯨꯡꯅꯅꯦ ꯑꯁꯨꯛ ꯌꯥꯝꯅ ꯃꯤꯆꯪ ꯆꯪꯕꯤꯔꯤꯁꯦ ꯇꯥꯟ ꯆꯥꯗ꯭ꯔꯗꯤꯅꯦ ꯑꯉꯥꯡꯁꯤꯅ ꯆꯦꯜꯂꯤꯕꯁꯤꯁꯨ ꯅꯪꯅ ꯆꯦꯟꯍꯟꯕ꯭ꯔꯥ ꯈꯪꯖꯄꯣꯟꯇꯦ ꯀꯌꯥꯗꯅꯣꯅꯦ ꯌꯦꯡꯉꯨꯅꯦꯍꯦ ꯃꯉꯥꯜ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯉꯛꯏ ꯂꯤꯛꯂꯥꯏꯅ ꯍꯣ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯍꯥꯏꯕꯁꯦ ꯑꯗꯨ ꯉꯥꯛꯇꯅꯤ ꯃꯅꯨꯡ ꯃꯇꯝ ꯆꯥꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯗꯅ ꯍꯧꯖꯤꯛ ꯃꯥꯅ ꯂꯨꯍꯣꯡꯉꯒ ꯀꯔꯤꯅꯣꯕ ꯃꯥꯅ ꯇꯧꯗꯣꯔꯤꯁꯤꯕꯣ ꯑꯁ ꯌꯥꯔꯦꯕꯗ ꯁꯥꯎꯔꯨꯔꯅꯨꯕ ꯄꯥꯈꯪ ꯂꯩꯁꯥꯅ ꯆꯦꯟ ꯆꯣꯡ ꯇꯧꯕ ꯍꯥꯏꯕꯁꯤꯗꯤꯅꯦ ꯃꯁꯥꯅ ꯑꯗꯨꯝ ꯇꯥꯕꯅꯤ ꯅꯨꯡꯉꯥꯏꯅꯤꯕ ꯍꯌꯦꯡꯗꯤ ꯂꯥꯛꯈꯤꯁꯅꯨ ꯃꯅꯝꯗꯨ ꯇꯠꯀꯦ ꯀꯟꯊꯒꯦꯕ ꯑꯁ ꯇꯜꯂꯤꯍꯦ ꯑꯋꯣꯏꯕ ꯅꯪꯒ ꯂꯩꯃꯤꯟꯅꯗꯧꯔꯤꯁꯦ ꯑꯩꯗꯤ ꯌꯥꯝ ꯇꯟꯖꯗꯣꯔꯤ ꯅꯪꯕꯨꯁꯨꯅꯤ ꯈꯪꯖꯤꯜꯂꯨ ꯑꯩꯅ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯕꯒꯤ ꯐꯨꯗꯕꯅꯤ ꯀꯩꯅꯣ ꯅꯪꯅ ꯁꯥꯎꯕ ꯈꯨꯗꯤꯡ ꯂꯣꯏꯔꯛꯄꯗꯅꯦ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯇꯥꯔꯛꯏꯁꯤꯕꯣ ꯇꯥꯕ ꯅꯠꯇꯦ ꯈꯪꯅꯕꯅꯤ ꯍꯥꯏꯔꯤꯁꯦ ꯑꯁ ꯑꯩꯗꯤ ꯁꯨꯝ ꯀꯤꯁꯜꯂꯛꯑꯦ ꯅꯪꯁꯦ ꯑꯗꯨ ꯈꯪꯉꯤꯗꯣ ꯌꯥꯝ ꯐꯩ ꯅꯣꯡꯉꯥꯜꯂꯦ ꯑꯍꯟ ꯆꯥꯎ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅꯤ ꯇꯧꯔꯒ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯄꯥꯎ ꯍꯟꯗꯣꯛꯄ ꯉꯥꯏꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯑꯍꯜꯁꯤꯡꯁꯨ ꯌꯧꯔꯛꯏ ꯔꯥꯅꯤꯅ ꯑꯆꯧꯕ ꯍꯣꯔꯦꯟꯗꯤ ꯈꯔ ꯉꯟꯅ ꯍꯜꯂꯛꯅꯕ ꯇꯧꯀꯣ ꯍꯣꯏꯃ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯉꯥꯜ ꯃꯃꯥꯕꯨ ꯈꯣꯏꯔꯝꯖꯔꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯑꯍꯜ ꯑꯃꯅ ꯋꯥꯐꯝ ꯑꯁꯤ ꯅꯨꯄꯥ ꯃꯌꯨꯝꯅꯁꯨ ꯌꯥꯔꯕꯅꯤꯅ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯂꯒ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯕ ꯍꯥꯏꯕꯗꯨꯅꯤꯅꯦ ꯑꯍꯟ ꯆꯥꯎꯅ ꯑꯉꯥꯡ ꯃꯁꯦꯜ ꯅꯨꯡꯁꯤꯅꯗꯨꯅ ꯌꯥꯅꯖꯗꯨꯅ ꯆꯦꯜꯂꯕꯅꯤꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯨꯅꯦ ꯑꯗꯨꯝ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯕ ꯇꯥꯕꯅꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯄꯥ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯗꯤ ꯚꯛꯇꯤ ꯑꯃꯇ ꯅꯨꯡꯉꯥꯏꯖꯔꯦ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯑꯍꯜ ꯑꯃꯅ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯅꯨꯄꯤ ꯃꯆꯥꯗꯣ ꯈꯔ ꯉꯟꯅ ꯍꯦꯛ ꯊꯤꯟꯕꯤꯔꯛꯑꯣ ꯐꯒꯅꯤ ꯃꯩꯔꯥꯕ ꯌꯥꯝ ꯐꯤꯡꯅ ꯊꯥꯅꯦꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯗꯨꯒ ꯐꯥꯏꯜ ꯑꯃ ꯂꯧꯊꯣꯛꯑꯒ ꯄꯤꯔꯛꯏ ꯕꯣꯁ ꯑꯣꯀꯦ ꯆꯪꯅꯤꯡꯕ ꯁꯦꯜ ꯆꯪꯖꯁꯅꯨ ꯑꯗꯨꯕꯨ ꯑꯩꯒꯤ ꯄ꯭ꯂꯥꯟꯗꯤ ꯁꯣꯏꯕ ꯌꯥꯔꯣꯏ ꯕꯣꯁ ꯐꯒꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯤ ꯑꯅꯝꯕꯁꯤꯡ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛꯇꯗꯤ ꯊꯣꯏꯅ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤ ꯂꯤꯛ ꯑꯣꯏꯕ ꯌꯥꯕ ꯋꯥꯐꯝꯗꯤ ꯅꯠꯇꯦ ꯆꯦꯛꯁꯤꯟꯅ ꯇꯧꯒꯗꯕꯅꯤꯀꯣ ꯐꯒꯅꯤ ꯕꯣꯁ ꯑꯗꯣ ꯋꯥꯐꯝ ꯑꯃ ꯇꯥꯁꯦ ꯍꯥꯏꯔꯛꯎ ꯅꯨꯄꯥ ꯑꯃꯅ ꯆꯤꯡꯈꯩꯒꯤ ꯃꯔꯝꯗ ꯀꯟꯅ ꯊꯤꯒꯠꯄꯒꯤ ꯄꯥꯎ ꯑꯃ ꯐꯪꯉꯤ ꯃꯥꯅ ꯇꯧꯔꯝꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯊꯕꯛ ꯀꯌꯥ ꯆꯠꯇꯨꯅ ꯃꯥꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯂꯧꯈꯠꯅꯕ ꯇꯧꯔꯤ ꯍꯥꯏꯔꯤ ꯊꯥꯅꯤꯜ ꯌꯥꯝ ꯎꯁꯤꯠꯇꯅ ꯅꯣꯛꯄ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯏ ꯃꯩꯔꯥꯕ ꯃꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯐꯣꯇꯣ ꯈꯔ ꯂꯧꯊꯣꯛꯑꯒ ꯊꯥꯅꯤꯜꯒꯤ ꯃꯃꯥꯡꯗ ꯎꯠꯂꯛꯏ ꯕꯣꯁ ꯁꯤꯒꯤ ꯃꯤꯁꯛꯁꯤꯡꯁꯤꯅꯤ ꯑꯩꯒꯤ ꯃꯤꯁꯤꯡꯅ ꯂꯣꯟꯅ ꯀꯥꯞꯄꯛꯄ ꯐꯣꯇꯣꯅꯤ
ꯀꯃꯥꯏ ꯇꯧꯁꯤꯒꯦ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯪꯗꯣꯛꯄꯅ ꯐꯒꯗ꯭ꯔꯥ ꯈꯜꯂꯤ ꯊꯥꯅꯤꯜ ꯐꯣꯇꯣꯗꯣ ꯂꯧꯈꯠꯂꯒ ꯌꯦꯡꯉꯤ ꯑꯗꯨꯒ ꯗꯥꯛꯇꯔ ꯔꯕꯤ ꯅꯪ ꯉꯁꯤꯗꯤ ꯅꯁꯥꯅ ꯊꯥꯛꯄ ꯂꯥꯡꯗ ꯅꯁꯥꯅ ꯊꯨꯖꯔꯦꯗ ꯀꯅꯥꯝꯇꯅ ꯅꯪꯕꯨ ꯀꯟꯕ ꯉꯝꯂꯣꯏꯗꯧꯔꯤ ꯕꯣꯁ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯊꯥꯅꯤꯜ ꯇꯦꯕꯜ ꯃꯊꯛꯇꯒꯤ ꯄꯦꯄꯔꯗꯨ ꯂꯧꯔꯒ ꯋꯥꯍꯩ ꯈꯔ ꯏꯔꯛꯏ ꯁꯦ ꯃꯁꯥꯃꯛꯇ ꯌꯧꯍꯟꯈꯣ ꯐꯒꯅꯤ ꯕꯣꯁ DGPꯅ ꯀꯧꯕ ꯃꯤꯇꯤꯡꯒꯤꯗꯃꯛ SP ꯂꯩꯁꯦꯝꯕ ꯏꯟꯁꯄꯦꯛꯇꯔ ꯃꯉꯥꯜ ꯑꯃꯗꯤ ꯑꯇꯩ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯁꯤꯡꯁꯨ ꯌꯥꯎꯅ ꯂꯥꯛꯑꯝꯃꯤ DGP ꯌꯥꯝ ꯁꯥꯎꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯣꯏꯔꯤꯕ ꯄꯨꯂꯤꯁ ꯑꯁꯦ ꯐꯤꯖꯣꯜꯒꯤꯗꯃꯛꯇꯔꯥ ꯅꯠꯇ꯭ꯔꯒ ꯃꯃꯤꯡ ꯈꯛꯇꯒꯤ ꯂꯩꯕ꯭ꯔꯥ ꯅꯁꯥꯅ ꯄꯥꯏꯔꯤꯕ ꯁꯛꯇꯤꯁꯤꯡ ꯑꯗꯣ ꯅꯁꯥꯒꯤ ꯀꯥꯟꯅꯅꯕ ꯇꯧꯅꯕꯒꯤꯗꯃꯛ ꯄꯥꯏꯔꯤꯕ꯭ꯔꯥ ꯃꯗꯨ ꯈꯪꯅ ꯅꯁꯥꯒꯤ ꯗ꯭ꯌꯨꯇꯤ ꯇꯧꯒꯗꯕꯅꯤ ꯑꯁꯨꯛ ꯀꯨꯏꯔꯁꯤ ꯐꯥꯎꯕ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯠꯇꯅ ꯉꯁꯤ ꯉꯔꯥꯡ ꯏꯃꯤꯠꯅ ꯅꯥꯀꯣꯡꯅ ꯎꯔꯤꯕ ꯇꯥꯔꯤꯕꯁꯤꯡꯁꯤꯒꯤ ꯑꯔꯣꯏꯕ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯇ꯭ꯔꯤꯕꯁꯤꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯕꯁꯤꯗ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃ ꯐꯥꯎꯕ ꯄꯨꯊꯣꯛꯇꯨꯅ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯇꯤꯚꯤꯗ ꯅ꯭ꯌꯨꯁꯁꯤꯡꯗ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎ ꯂꯥꯎꯔꯤꯕꯁꯤꯡ ꯑꯁꯤ ꯇꯥꯗꯕ꯭ꯔꯥ ꯅꯈꯣꯏꯒꯤ ꯁꯛꯇꯤ ꯑꯗꯨ ꯄꯩꯁꯥꯒꯤ ꯃꯌꯥꯏꯅ ꯂꯣꯏꯅꯃꯛ ꯎꯠꯆꯥꯏꯈ꯭ꯔꯕ꯭ꯔꯥ ꯑꯩꯅ ꯉꯁꯤ ꯍꯥꯏꯔꯤꯕꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯑꯃ ꯄꯨꯔꯛꯇꯨꯅ ꯃꯣꯠꯂꯕ ꯁꯃꯥꯖ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯤꯟ ꯃꯍꯤꯛꯁꯤꯡ ꯑꯁꯦ ꯑꯃꯃꯝꯇ ꯐꯥꯗꯨꯅ ꯃꯔꯨ ꯐꯪꯅ ꯃꯥꯡꯍꯟꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯁꯤꯗ ꯆꯦꯟꯅꯔꯝꯕꯁꯤꯡ ꯈꯦꯠꯅꯕ ꯂꯩꯇꯅ ꯆꯞ ꯃꯥꯟꯅꯕ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯂꯤꯛꯂꯥꯏ ꯀꯩꯊꯦꯜꯗꯒꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤꯁꯤꯡ ꯈꯔ ꯂꯩꯔꯨꯔꯒ ꯂꯝꯕꯤꯗ ꯂꯥꯛꯏ ꯇꯟꯖꯥꯗꯨꯗ ꯀꯦꯡꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨꯁꯤꯡꯗꯨ ꯒꯥꯔꯤꯗꯨ ꯂꯤꯛꯂꯥꯏꯒꯤ ꯃꯅꯥꯛꯇ ꯈꯥꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ 15 ꯄꯨꯟꯅ ꯀꯨꯝꯊꯔꯛꯏ ꯀꯦꯡꯕ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯕꯦ ꯀꯥꯏꯗ ꯆꯠꯂꯨꯏꯅꯣ ꯂꯤꯛꯂꯥꯏ ꯃꯁꯛꯁꯤꯡꯗꯨ ꯎꯕꯗ ꯍꯩꯅꯗꯕꯅ ꯌꯥꯗ꯭ꯔꯤ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯂꯤ ꯅꯨꯄꯥ ꯑꯃꯅ ꯑꯣꯏ ꯐꯖꯕꯤ ꯉꯥꯏꯈꯣꯅꯦ ꯑꯃꯅ ꯑꯃꯨꯛ ꯀꯌꯥꯝ ꯊꯨꯔꯒꯦꯅꯦ ꯌꯥꯝ ꯊꯨꯔꯒꯅ ꯑꯩꯈꯣꯏ ꯊꯤꯟꯕꯤꯔꯝꯂꯒꯦꯗꯅ ꯂꯤꯛꯂꯥꯏ ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯉꯤ ꯀꯩꯅꯣ ꯅꯣꯏ ꯇꯧꯔꯤꯁꯤꯕꯣ ꯍꯟꯗꯣꯛ ꯆꯠꯀꯦ ꯀꯦꯡꯕꯅ ꯉꯥꯏꯈꯣꯗ ꯁꯛꯍꯦꯟꯕꯤ ꯑꯗꯨ ꯌꯥꯝ ꯅꯤꯡꯊꯤꯔꯒ ꯆꯠꯂꯒꯦꯕꯨ ꯀꯩꯅꯣꯅꯦ ꯆꯥꯎꯈꯠꯇꯕ ꯅꯈꯣꯏꯒ ꯑꯩꯒ ꯑꯣꯟꯁꯤꯟꯅꯒꯗꯕ ꯅꯠꯇꯦ ꯍꯟꯗꯣꯛ ꯆꯠꯀꯦ ꯅꯪꯕꯨ ꯑꯩꯈꯣꯏ ꯕꯣꯁꯅ ꯐꯖꯅ ꯍꯥꯏꯔꯤꯁꯤꯗ ꯐꯖꯅ ꯌꯥꯎꯗ ꯍꯌꯦꯡꯋꯥꯏ ꯅꯃꯥꯏꯗꯣ ꯉꯥꯟꯅ ꯍꯤꯡꯖꯧ ꯍꯥꯏꯕꯅꯤ ꯅꯠꯇ꯭ꯔꯅꯦ ꯑꯩꯅ ꯉꯥꯡꯂꯤꯕꯁꯦ ꯃꯤꯔꯣꯜꯅꯤ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯅꯁꯦ ꯀꯦꯡꯕꯅ ꯑꯩꯁꯨ ꯄꯥꯈꯪꯅꯤꯗ ꯄꯥꯈꯪ ꯑꯃꯅ ꯂꯩꯁꯥꯕꯤꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯈꯪꯅꯔꯁꯦ ꯍꯥꯏꯕꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦꯅꯦ ꯃꯥꯏꯁꯦ ꯈꯔ ꯏꯀꯥꯏꯕ ꯈꯪꯅꯁꯦ ꯅꯪꯅꯕꯨ ꯌꯥꯔꯗꯤ ꯑꯩꯒꯤ ꯀ꯭ꯔꯣꯒꯤ ꯃꯄꯨ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯕꯨ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯃꯁꯦꯜꯗ ꯑꯃꯨꯛ ꯀꯔꯦꯝꯅꯅ ꯋꯥ ꯅꯣꯛꯏ ꯋꯥꯔꯧꯕꯤꯔꯣꯏ ꯑꯩꯒꯤꯗꯤ ꯃꯄꯨ ꯄꯥꯟꯖꯔꯦ ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯅ ꯃꯤꯇꯥꯕꯤꯔꯨꯔꯣ ꯍꯥꯏꯖꯔꯤꯕ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯍꯤꯡ ꯑꯃꯒꯤ ꯑꯩꯒꯤ ꯏꯇꯨ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯕꯨ ꯀꯔꯤ ꯈꯜꯂꯤꯒꯦ ꯂꯤꯛꯂꯥꯏ ꯃꯈꯨꯠꯇꯨꯅ ꯀꯦꯡꯕꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯡꯅ ꯊꯥꯔꯛꯏ ꯁꯤ ꯈꯪꯕ꯭ꯔꯥ ꯆꯥꯎꯈꯠꯇꯕ ꯊꯨꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯏ